ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯑꯀꯤꯇꯨ ꯆꯪꯕ ꯑꯣꯏꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯝꯕꯥꯜꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯤ ꯑꯃꯗꯤ ꯑꯣꯖꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ, ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯊꯋꯥꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯤꯒꯅꯤ ꯈꯪꯅ ꯈꯪꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ꯫ ꯑꯍꯥꯟ ꯑꯀꯣꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯕꯅ ꯃꯈꯣꯏꯗꯤ ꯆꯠꯈ꯭ꯔꯦ ꯃꯄꯨ ꯃꯥꯒꯤ ꯂꯩꯀꯣꯜꯗ꯫ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ, ꯑꯅꯥꯕ ꯀꯌꯥꯒꯤ ꯆꯩꯅꯥꯈꯣꯜ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯇꯦꯡꯕꯥꯡꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯛꯄꯤꯗꯨꯅ ꯆꯩꯅꯥ ꯑꯁꯤꯕꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯃꯥꯌꯣꯛꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯖꯔꯤ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯍꯣꯝꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯉꯥꯡꯗꯤ ꯐꯕ ꯊꯨꯕ ꯑꯣꯏꯕꯅ ꯔꯦꯗ ꯗꯣꯠ ꯊꯣꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯒ ꯂꯩꯀꯣꯜ ꯁꯦꯡꯃꯤꯟꯅꯕ ꯑꯍꯜ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯥꯏꯖꯗꯣ ꯈꯔ ꯄꯣꯊꯥꯖꯔꯦ꯫ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯏ, ꯉꯥ ꯐꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ꯫ ꯃꯅꯥꯗꯣ ꯅꯣꯡꯂꯛꯇꯨꯗ ꯂꯥꯏꯖꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯂꯥꯏꯖꯗꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯎꯡꯂꯒ ꯐꯝꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯆꯤꯗꯨꯗ ꯑꯃꯨꯛ ꯎꯡ ꯂꯩꯔꯤꯗꯨꯕꯣ? ꯆꯠꯂꯣ ꯂꯣꯏꯁꯜꯂꯣ, ꯉꯥ ꯐꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯏꯖ ꯇꯞꯅ, ꯏꯁꯥꯁꯦ ꯏꯇꯟ ꯇꯟꯕ ꯉꯁꯤꯗꯤ, ꯅꯪ ꯐꯥꯔꯨꯅꯨ, ꯑꯩ ꯌꯥꯎꯔꯔꯣꯏ꯫ ꯃꯅꯥ ꯉꯛꯅ, ꯀꯩꯅꯣꯍꯦ ꯅꯪꯅ ꯉꯥ ꯐꯥꯅꯤꯡꯗꯕ ꯅꯨꯃꯤꯠꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯥꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯊꯣꯏꯃꯤꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯦ꯫ ꯌꯥꯔꯦꯕ, ꯃꯔꯥꯏꯕꯛꯅ ꯇꯝꯕꯒꯤꯅꯤ꯫ ꯁꯨꯝ ꯈꯟꯖꯤꯜꯂ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯑꯣꯏꯗ꯭ꯔꯣ? ꯈꯟꯖꯤꯜꯂꯣꯏ ꯉꯝꯗꯦ꯫ ꯆꯩꯅꯥꯁꯦ ꯏꯐꯝꯗ ꯐꯥꯎꯈꯤꯕ ꯑꯣꯏꯕꯅ ꯑꯃꯨꯛ ꯅꯧꯅ ꯐꯥꯎꯕꯁꯤꯗ ꯃꯤꯇꯣꯞ ꯑꯣꯏꯔꯁꯨ ꯑꯉꯥꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯂꯥꯏꯖꯥ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯌꯦ꯫ ꯍꯦꯟꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯁꯦ ꯇꯣꯛꯄꯅ ꯐꯩ꯫ ꯅꯪꯒꯤ ꯍꯦꯟꯅ ꯈꯟꯖꯤꯟꯕꯁꯤꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯥꯡꯕꯁꯦ ꯆꯠꯄꯗ ꯋꯥꯈꯜꯗꯣ ꯆꯣꯛꯊꯔꯛꯀꯅꯤ꯫ ꯌꯥꯔꯤꯈꯩ ꯈꯟꯖꯤꯟꯗꯅꯕ ꯍꯣꯠꯅꯧ꯫ ꯂꯥꯏꯖ ꯇꯨꯃꯤꯟ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯟꯗꯣ ꯈ꯭ꯋꯥꯡꯗ ꯁꯅꯥꯕꯨꯟ ꯑꯃ ꯌꯦꯞꯂꯒ ꯆꯪꯂꯛꯏ꯫ ꯃꯅꯥ ꯂꯩꯔꯝꯕ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯆꯦ ꯃꯅꯥ ꯂꯥꯛꯑꯝꯃꯤꯔꯣ? ꯃꯅꯥ ꯅꯣꯛꯂꯒ, ꯍꯣꯏ ꯍꯣꯏ, ꯅꯆꯦꯁꯤꯗꯅꯦ ꯉꯥ ꯐꯥꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯎꯡꯉ ꯂꯩꯔꯝꯃꯤꯁꯤꯅꯤ, ꯐꯥꯅꯤꯡꯗꯦꯌꯦ ꯑꯩ ꯐꯥꯔꯨꯔꯣ ꯀꯥꯏꯅ ꯇꯧꯔꯛꯏꯕ꯫ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯄꯥꯎꯡꯗ ꯎꯡꯕꯤ ꯇꯧꯔꯤꯝꯅꯤ꯫ ꯆꯥꯛꯀꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯎ ꯌꯥꯗꯦ꯫ ꯆꯦ ꯃꯅꯥ ꯈꯔ ꯉꯥꯡꯉꯝꯃꯣ꯫ ꯃꯅꯥꯅ, ꯉꯥꯡꯕꯅ ꯀꯥꯟꯅꯔꯣꯏꯌꯦ, ꯆꯍꯤ ꯋꯥ ꯇꯧꯔꯤꯅꯤ꯫ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯁꯥꯟꯗꯧꯑꯣꯅ ꯍꯧꯔꯤꯕ꯫ ꯉꯥꯏꯈꯣ, ꯅꯥꯎꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯈꯣꯜ ꯃꯋꯥꯒ ꯇꯥꯗꯦ꯫ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯈ꯭ꯔꯦ ꯆꯦ ꯃꯅꯥ, ꯍꯣꯝꯅ ꯂꯣꯏꯅ ꯇꯧꯕꯤꯔꯛꯄꯅꯦ, ꯐꯤꯔꯣꯜꯁꯨ ꯂꯥꯏꯔꯤꯛꯁꯨ꯫ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯏꯔꯨꯒ ꯃꯊꯟꯗ ꯂꯨꯖꯔꯒ ꯑꯩꯈꯣꯏꯅ ꯊꯤꯟꯒꯦꯗ ꯌꯥꯗꯈꯩ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯐꯔꯦꯅꯦ, ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯖꯅꯤꯡꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯩꯗꯧꯔꯝꯕ? ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯅꯪꯁꯨ ꯇꯝꯍꯧꯕ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤ ꯅꯁꯔꯩꯗꯒꯤ ꯍꯧꯗ ꯌꯥꯔꯣꯏꯗ ꯆꯦ, ꯏꯆꯥꯎ ꯆꯥꯎꯈꯩ ꯏꯀꯥꯏꯖꯩꯗ꯫ ꯃꯅꯥꯗꯣ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯏꯖꯁꯨ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯏ꯫ ꯃꯥꯅ ꯀꯟꯅ ꯍꯥꯏꯔꯁꯨ ꯇꯣꯟꯅ ꯇꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯠꯇ ꯇꯠꯄ ꯃꯈꯩ ꯌꯥꯗꯕꯅꯤ꯫ ꯂꯥꯏꯖꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯨꯌꯦꯞ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯁꯥ ꯀꯥꯏꯈꯤꯕꯅꯤ꯫ ꯇꯣꯟꯕꯨ ꯃꯍꯩ ꯇꯝꯅꯕ ꯀꯟꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯑꯋꯥꯕ ꯎꯕꯗ ꯇꯣꯟ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯍꯩ ꯆꯠꯈꯤꯗꯕꯅꯤ꯫ ꯃꯅꯥ ꯇꯞꯅ, ꯁꯅꯥꯕꯨꯟꯗꯨꯃꯒ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ, ꯆꯪꯉꯣ꯫ ꯇꯣꯟ ꯅꯣꯛꯂꯒ, ꯆꯦ ꯃꯅꯥ ꯆꯠꯂꯝꯈꯤꯅꯨꯀꯣ, ꯑꯩ ꯆꯉꯥꯡ ꯂꯣꯜꯂꯛꯀꯦ, ꯆꯨꯖꯥꯛꯁꯨ ꯉꯧꯔꯛꯀꯦ꯫ ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯆꯉꯥꯡꯒ ꯆꯨꯖꯥꯛꯀ ꯆꯥꯁꯦ꯫ ꯅꯣꯏ ꯉꯥ ꯐꯥꯕꯗꯣ ꯇꯞꯅ ꯆꯠꯂꯣ꯫ ꯍꯣꯏ ꯍꯣꯏ, ꯆꯉꯥꯡꯗꯣ ꯆꯤꯅꯤ ꯌꯥꯝ ꯊꯨꯝꯍꯜꯂꯛꯀꯅꯨꯀꯣ, ꯅꯣꯏ ꯅꯆꯦ ꯑꯔꯤꯛꯄꯤꯁꯤꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯕꯤꯅꯤ꯫
ꯂꯥꯏꯖ ꯃꯅꯥꯕꯨ ꯐꯩꯖꯩ ꯌꯦꯡꯂꯛꯏ ꯇꯣꯟꯁꯨ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯊꯥ ꯁꯥꯕ ꯈꯔ ꯐꯔꯛꯄꯗ ꯂꯥꯏꯖꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯏꯕꯤ ꯁꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯥꯏꯖꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯑꯅꯤꯃꯛ ꯍꯣꯝꯗꯨꯗ ꯂꯥꯛꯂꯕꯁꯨ ꯃꯇꯥꯡ ꯆꯥꯅꯗꯦ ꯂꯥꯏꯖꯁꯨ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯅ ꯍꯣꯝꯗ ꯀꯨꯏꯅ ꯂꯩꯇꯦ ꯂꯥꯛꯂꯝꯃꯒ ꯐꯠ ꯑꯗꯨꯝ ꯆꯠꯈꯤ ꯔꯦꯛꯁꯀ ꯋꯥꯔꯤ ꯈꯔ ꯇꯧꯔꯝꯂꯒ ꯃꯈꯣꯏꯁꯨ ꯊꯣꯔꯛꯂꯤ ꯂꯩꯀꯣꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯂꯥꯏꯖ ꯎꯗꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯉꯥꯡꯁꯤꯡꯒꯤ ꯀ꯭ꯂꯥꯁ ꯐꯥꯎꯔꯒ ꯂꯥꯛꯄꯅꯤ ꯇꯥꯟꯖꯥꯗꯨꯗ ꯅꯥꯎꯕꯗꯨ ꯄ꯭ꯔꯣꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯃꯩꯔꯥꯕꯨꯕꯨ ꯀꯧꯔꯛꯏ ꯏꯕꯥꯏ ꯑꯍꯨꯝꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯑꯉꯥꯡꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯂꯝꯕꯗꯣ ꯃꯗꯨ ꯎꯕꯗ ꯂꯤꯌꯣ ꯏꯉꯛ ꯉꯛꯂꯤ ꯔꯣꯕꯔꯠ ꯇꯣꯟꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯅꯪꯉꯣꯟꯗꯨꯔ ꯏꯕꯥꯏ ꯀꯧꯔꯛꯏꯁꯦ ꯔꯣꯕꯔꯠ ꯁꯥꯎꯅ ꯅꯪꯉꯣꯟꯗ ꯑꯣꯏꯔꯝꯅꯤ ꯅꯪꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯂꯤꯌꯣꯅ ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨꯕ ꯊꯕꯛ ꯃꯌꯥꯝꯅ ꯊꯨꯟꯗ ꯇꯥꯟꯅꯔꯤꯀꯥꯟꯁꯤꯗ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯔꯣꯕꯔꯠꯅ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯅꯤꯗꯨ ꯃꯔꯤ ꯌꯦꯠꯅꯔꯤꯉꯩ ꯃꯩꯔꯥꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯥꯎꯕꯩ ꯃꯅꯥꯛ ꯆꯪꯈ꯭ꯔꯦ ꯂꯤꯌꯣ ꯉꯛꯅ ꯔꯣꯕꯥꯠꯇ ꯌꯦꯡꯂꯒ ꯑꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯏꯕꯥꯏ ꯑꯃꯨꯛ ꯑꯣꯏꯔꯝꯃꯤꯕ ꯔꯣꯕꯔꯠ ꯇꯞꯅ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯖꯥꯠ ꯎꯏꯌꯦ ꯑꯗꯨꯅꯤ ꯅꯥꯎꯕ ꯅꯣꯛꯂꯒ ꯏꯕꯥꯏ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯗꯣ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯃꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯅꯪꯅ ꯊꯣꯛꯂꯛꯏꯁꯤꯕꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯣ ꯉꯁꯥꯏꯅ ꯂꯣꯏꯔꯦꯗ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯗꯨꯗ ꯁꯨꯝ ꯂꯩꯕꯅꯤ ꯆꯦꯆꯦ ꯍꯣꯏꯗꯤ ꯂꯧꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯨꯔꯥ ꯌꯥꯔꯦꯗꯤ ꯏꯕꯥꯏ ꯑꯩ ꯑꯁꯨꯛ ꯆꯥꯎꯔꯁꯤꯕꯨ ꯏꯊꯟꯗ ꯆꯠꯄ ꯉꯝꯅꯤꯌꯦ ꯉꯁꯥꯏ ꯂꯥꯛꯄꯁꯨ ꯏꯊꯟꯗ ꯂꯥꯛꯏ ꯑꯉꯥꯡꯅ ꯂꯝꯍꯥꯡꯁꯤꯗ ꯅꯊꯟꯗ ꯄꯪꯆꯠ ꯆꯠꯀꯅꯣ ꯀꯤꯖꯗ꯭ꯔꯣ ꯅꯪꯕꯣ ꯀꯤꯗꯦꯗ ꯑꯩꯈꯣꯏ ꯆꯦꯅ ꯍꯦꯛ ꯀꯤꯔꯛꯄꯗ ꯃꯥꯏ ꯃꯃꯤꯡ ꯁꯣꯜꯂꯣ ꯍꯥꯏ ꯃꯤꯅ ꯈꯠꯅ ꯍꯧꯔꯛꯑꯁꯨ ꯑꯩ ꯈꯨꯃꯟ ꯅꯤꯡꯉꯣꯜ ꯂꯥꯏꯁꯒꯤ ꯃꯅꯥꯎꯄꯥꯅꯤ ꯍꯥꯏꯌꯨ ꯃꯤꯗꯣ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯗꯧꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯀꯤꯗꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯗ ꯍꯥꯏꯔꯝꯅꯤ ꯈꯜꯂꯒ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯂꯛꯏ ꯑꯗꯨ ꯏꯕꯥꯏ ꯅꯪ ꯑꯩꯈꯣꯏ ꯆꯦꯒ ꯈꯠꯅꯕ꯭ꯔꯣ ꯈꯠꯅꯗꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯣ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯗꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩ ꯑꯩꯗꯤ ꯏꯕꯥꯏꯒ ꯈꯠꯅꯕ ꯃꯥꯜꯂꯨꯔꯦ ꯈꯠꯅꯗ꯭ꯔꯗꯤ ꯌꯥꯔꯦ ꯃꯩꯔꯥꯕ ꯇꯞꯅ ꯑꯉꯥꯡꯅ ꯑꯍꯟꯒꯤ ꯋꯥꯔꯤꯗ ꯌꯥꯝ ꯌꯥꯎꯅ ꯅꯥꯎꯕ ꯅꯣꯛꯂꯒ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯃꯩꯔꯥꯕ ꯅꯣꯛꯅꯤ ꯅꯣꯛꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅꯤꯕ ꯄꯥꯈꯪ ꯁꯥꯏꯌꯦ ꯉꯥꯏꯈꯣ ꯕꯦꯒꯇꯨ ꯄꯨꯔꯛꯑꯣ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯝꯒꯦ ꯌꯥꯔꯦ ꯏꯕꯥꯏ ꯅꯍꯥꯟ ꯏꯕꯥꯏꯅ ꯂꯩꯕꯤꯕꯗꯣ ꯌꯥꯝ ꯂꯩꯔꯤꯗ ꯑꯩꯈꯣꯏ ꯆꯦ ꯎꯗꯅꯕ ꯑꯩꯅ ꯀꯥꯡꯈꯗ ꯂꯣꯠꯄꯅꯤ ꯂꯣꯠꯂ ꯆꯥꯕꯗꯅꯦ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯔ ꯍꯥꯏꯔꯛꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯅꯪꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯉꯨ ꯊꯦꯡꯉꯛꯑꯗꯤ ꯁꯤꯗ ꯀꯀꯥ ꯗꯣꯛꯇꯔ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯌꯨꯀꯣ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯝꯕꯅꯦ ꯍꯥꯏꯌꯨ ꯍꯣꯏ ꯏꯕꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯒꯦ ꯅꯥꯎꯕ ꯅꯣꯛꯂꯒ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯅꯤꯗꯨꯅ ꯆꯥꯗꯧꯈ ꯌꯦꯡꯂꯝꯕꯗꯣ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯃꯨꯛꯇ ꯋꯥ ꯂꯣꯠꯇꯕ ꯃꯥꯅ ꯂꯠꯂ ꯇꯧꯔꯒ ꯈꯨꯝꯃꯛꯏ ꯑꯉꯥꯡꯅ ꯁꯨꯝ ꯄꯪꯀꯧ ꯀꯧꯔꯤꯅꯤ ꯂꯤꯌꯣꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯃꯩꯔꯥꯕ ꯁꯥꯎꯅꯤꯡꯅ ꯅꯊꯧ ꯂꯩꯇꯕ꯭ꯔꯣ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯂꯩꯔꯤꯁꯦ ꯀꯣꯛ ꯆꯠꯂꯝꯕ ꯌꯥꯗ꯭ꯔꯣ ꯂꯤꯌꯣ ꯇꯞꯅ ꯑꯣꯟꯊꯣꯛꯄꯅꯤ ꯃꯩꯔꯥꯕꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯍꯜꯁꯤꯡꯒꯤ ꯂꯩꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯁꯦ ꯑꯗꯨꯒ ꯌꯨꯝ ꯆꯠꯅꯕ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯂꯒ ꯃꯥꯡ ꯊꯥꯔꯒ ꯒꯝꯒ꯭ꯔꯝ ꯆꯠꯈ꯭ꯔꯦ ꯂꯤꯌꯣꯗꯤ ꯃꯩꯔꯥꯕꯒꯤ ꯇꯨꯡꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯡꯒꯗꯨ ꯊꯥꯡꯒꯠꯂꯤ ꯔꯣꯕꯔꯠꯅ ꯌꯥꯔꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯃꯤꯗ ꯐꯥꯎ ꯁꯥꯕ ꯑꯣꯏꯅ ꯇꯧꯔꯣꯗꯅ ꯂꯤꯌꯣꯅ ꯃꯁꯤ ꯕꯣꯁ ꯑꯣꯏꯔꯝꯕꯁꯤꯗ ꯇꯨꯃꯤꯟ ꯈꯥꯡꯕꯅꯤ ꯅꯠꯇ꯭ꯔꯗꯤꯕ ꯅꯍꯥꯟꯅ ꯃꯣꯟ ꯅꯝꯁꯤꯜꯂ ꯍꯥꯠꯂꯗꯧꯅꯤ ꯃꯔꯩꯒ ꯇꯠꯂꯤꯗꯣ ꯎꯗ꯭ꯔꯣ ꯌꯥꯝ ꯋꯥꯗ꯭ꯔꯣ ꯁꯛꯇꯥꯗꯣ ꯔꯣꯕꯔꯠ ꯅꯣꯛꯂꯒ ꯅꯪꯒꯤꯗꯨꯗꯤ ꯏꯕꯥꯏ ꯀꯧꯔꯛꯄꯗꯣ ꯅꯪꯉꯣꯟꯗ ꯑꯣꯏꯍꯟꯅꯤꯡꯕꯩ ꯃꯥꯜꯂꯤ ꯃꯤꯅꯥꯏ ꯃꯆꯥ ꯁ꯭ꯋꯥꯏꯗ ꯊꯣꯛ ꯀꯥꯞꯊꯣꯛꯑꯝꯖꯅꯤꯀꯣ ꯑꯩꯁꯨ ꯁꯠꯇꯣꯛꯎꯔꯣ ꯁ꯭ꯋꯥꯏꯗ ꯀꯥꯞꯊꯠꯅꯁꯤꯔꯣ ꯉꯥꯡꯍꯧꯔꯣ ꯍꯣꯃꯣꯅ
ꯂꯤꯑꯣꯁꯨ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯃꯩꯔꯥꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ꯫ ꯔꯣꯕꯔꯠꯁꯨ ꯅꯣꯛꯂꯒ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯣꯅꯥꯅ ꯅꯝꯗꯅ ꯄꯨꯊꯣꯔꯛꯂꯒ ꯑꯅꯤꯗꯣ ꯉꯥ ꯐꯥꯕ ꯂꯥꯛꯂꯤ꯫ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕ ꯅꯣꯡ ꯑꯣꯏꯔꯕꯁꯨ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯄꯥꯠꯁꯤꯡ ꯑꯗꯨꯗꯤ ꯏꯁꯤꯡ ꯄꯥꯊꯣꯛꯂꯤ꯫ ꯁꯣꯔꯣꯛꯀꯤ ꯃꯅꯥꯛꯀꯤ ꯂꯧꯈꯣꯡꯗꯨꯗ ꯏꯟ ꯊꯥꯔꯤ ꯑꯅꯤꯃꯛ꯫ ꯃꯣꯅꯥꯅ, ꯂꯥꯏꯖꯥ ꯅꯪ ꯀꯌꯥꯝ ꯂꯛꯀꯦ? ꯑꯗꯨꯝ ꯂꯛꯏ꯫ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ, ꯑꯩꯒꯤꯁꯦ ꯅꯨꯡ ꯅꯜꯂꯒ ꯊꯅꯝꯒꯦꯕ꯫ ꯀꯣꯛꯁꯦ ꯅꯣꯡ ꯆꯣꯠꯂꯤ, ꯑꯁ꯭ꯋꯥꯏꯗꯒꯤ ꯌꯦꯟꯗꯦꯝ ꯃꯅꯥ ꯑꯄꯥꯛꯄ ꯑꯝꯇ ꯍꯦꯛꯎꯒꯦ꯫ ꯀꯣꯛꯁꯦ ꯀꯨꯞꯅꯕ ꯅꯪꯒꯤꯁꯨ ꯍꯦꯛꯄꯤꯔꯛꯀꯦ꯫ ꯑꯩꯒꯤꯗꯤ ꯍꯦꯛꯄꯤꯔꯛꯀꯅꯣ, ꯌꯦꯟꯗꯦꯝ ꯃꯅꯥꯗꯣ ꯑꯩ ꯍꯥꯀꯠꯆꯩ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯐꯖꯅ ꯐꯤꯗꯨꯅ ꯅꯀꯣꯛꯇꯣ ꯌꯦꯠꯁꯤꯜꯂꯣ, ꯑꯩꯒꯤ ꯍꯦꯛꯎꯔꯒꯦ꯫ ꯍꯪꯒꯦꯜ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯣ ꯃꯅꯥꯛꯇ ꯂꯩꯕ ꯅꯥꯄꯤ ꯈꯔꯗ ꯄꯨꯟꯁꯤꯜꯂꯝꯂꯒ ꯃꯣꯅꯥꯗꯣ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕ ꯅꯣꯡꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯅꯤ ꯁꯣꯔꯣꯛ ꯃꯇꯥꯏꯗꯨꯗ ꯉꯥ ꯐꯥꯔꯤꯕ꯫ ꯑꯇꯣꯞꯄ ꯉꯥ ꯐꯥꯕꯤꯁꯤꯡꯗꯤ ꯏꯁꯤꯡ ꯆꯥꯎꯔꯕꯁꯨ ꯄꯥꯠꯇ ꯀꯨꯝꯂꯒ ꯐꯥꯈ꯭ꯔꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯃꯈꯣꯜꯗꯨꯗ ꯂꯥꯏꯖ ꯁꯠ ꯌꯦꯡꯂꯛꯏ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯄ ꯅꯨꯄꯥꯗꯣ ꯋꯥꯡ ꯆꯥꯎꯏ, ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥꯗ ꯑꯗꯨꯝ ꯋꯥꯡꯂꯕ ꯐꯤꯕꯝꯅꯤ ꯃꯁꯛꯇꯣ꯫ ꯌꯦꯡꯕꯗ ꯍꯩꯅꯗꯦ, ꯃꯃꯥꯏꯗ ꯗꯥꯛꯐꯝ ꯂꯩ꯫ ꯂꯥꯏꯖ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖ ꯇꯞꯅ, ꯀꯗꯣꯝꯗꯩꯅꯣ ꯑꯁꯤꯅ ꯑꯃꯨꯛ? ꯂꯝꯍꯨꯏꯗ ꯑꯅꯣꯛ ꯎꯞꯄ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯊꯤꯔꯕ ꯃꯤꯁꯨ ꯌꯥꯝ ꯂꯩ ꯖꯥꯠꯅꯤꯀꯣ꯫ ꯅꯨꯄꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯕꯨ ꯀꯧꯔꯛꯏ꯫ ꯏꯆꯟ, ꯉꯥ ꯐꯥꯔꯤꯔꯣ? ꯉꯥ ꯐꯥꯔꯤꯃꯛꯇꯗ ꯉꯥ ꯐꯥꯔꯤꯔꯌꯦ, ꯈꯪꯉꯗꯤ ꯀꯩꯗꯧ ꯍꯪꯉꯛꯏꯅꯣ? ꯅꯨꯄꯥꯗꯣ ꯇꯞꯅ ꯅꯣꯛꯂꯒ, ꯌꯥꯝ ꯁꯥꯎꯒꯜꯂꯤꯅ? ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ, ꯋꯥꯉꯥꯡꯗꯣ ꯌꯥꯝ ꯂꯩꯖꯗꯕ ꯃꯥꯟꯕ꯫ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯗꯨꯗꯁꯨ ꯍꯪꯉꯛꯑꯣ꯫ ꯍꯪꯒꯦꯟ ꯄꯧꯔꯥ ꯄꯥꯏꯔꯒ ꯐꯝꯃꯤꯕ ꯑꯩꯉꯣꯟꯗ ꯉꯥ ꯐꯥꯔꯤꯔꯥ ꯍꯥꯏꯗꯨꯗꯤ ꯄꯛꯇ꯭ꯔꯕꯗꯣ꯫ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯨ ꯅꯣꯡꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖꯗꯤ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯅꯣꯛꯏ ꯃꯀꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯐꯤꯕꯝꯁꯤꯒ ꯍꯥꯃꯦꯡꯅ ꯅꯣꯛꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯐꯖꯔꯦ ꯁꯤꯅꯦꯕ ꯃꯥ ꯈꯟꯖꯔꯝꯗꯣꯏꯁꯦ꯫ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ? ꯈꯤꯇ ꯂꯩꯖꯈꯤꯒꯗꯅ꯫ ꯆꯥꯅꯕ ꯐꯥꯕꯅꯤ, ꯌꯣꯟꯅꯕ ꯐꯥꯕ ꯅꯠꯇꯦ꯫ ꯏꯆꯟꯁꯤ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦꯗ꯫ ꯁꯥꯎꯔꯝꯗꯕꯅꯤ, ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ꯫ ꯉꯥ ꯂꯩꯒꯦ ꯍꯥꯏꯕꯕꯨ ꯑꯗꯨꯛ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ? ꯌꯣꯟꯅꯕ ꯅꯠꯇꯦ, ꯆꯥꯅꯕꯅꯦ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯅꯪꯁꯨ ꯆꯥꯅꯤꯡꯂꯗꯤ ꯄꯥꯠꯇꯩ ꯂꯩꯔꯨꯆꯣ, ꯄꯥꯠ ꯃꯄꯥꯟꯗ ꯌꯥꯝ ꯌꯣꯟꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯂꯒ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯕꯗꯣ ꯆꯥꯅꯤꯡꯉꯤ꯫ ꯂꯥꯏꯖ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ, ꯏꯁ ꯑꯩꯉꯣꯟꯗꯩ ꯂꯩꯕ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ? ꯅꯪꯗꯣ ꯈꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯃꯨꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯁ꯭ꯋꯥꯏꯗꯒ ꯈꯥꯏꯔꯛꯀꯅꯨꯀꯣ꯫ ꯆꯠꯂꯣ, ꯍꯪꯒꯦꯟꯁꯤꯅ ꯅꯕꯨꯛꯇꯨꯗ ꯐꯥꯎꯔꯦꯡ ꯂꯤꯡꯉꯛꯀꯅꯤ, ꯆꯠꯂꯣ ꯊꯨꯅ꯫ ꯏꯆꯟꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯔꯦ, ꯅꯣꯡꯃ ꯂꯥꯛꯀꯦ, ꯑꯗꯨꯗꯗꯤ ꯁꯥꯎꯔꯝꯒꯅꯨꯀꯣ꯫ ꯃꯊꯪ ꯂꯥꯛꯄꯗꯅ ꯍꯦꯟꯅ ꯁꯥꯎꯔꯅꯤ꯫ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯀꯣꯏꯉꯥꯡ ꯉꯥꯡꯀꯅꯨ, ꯈꯣꯏꯃꯨꯒꯤ ꯊꯤꯀꯥꯗꯣ ꯑꯩ ꯍꯩꯅꯗꯦ꯫ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯀꯨꯏ ꯂꯩꯔꯅꯨ꯫ ꯃꯈꯨꯠꯀꯗꯣ ꯈꯠꯂꯒ ꯌꯥꯝ ꯍꯩꯅꯗꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯒꯥꯔꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯣ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯣꯅꯥꯁꯨ ꯌꯧꯔꯛꯏ꯫ ꯀꯩꯅꯣ, ꯒꯥꯔꯤ ꯑꯃ ꯊꯧꯈ꯭ꯔꯤꯗꯣ? ꯑꯩꯁꯨ ꯂꯥꯞꯅ ꯎꯏ, ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯍꯣ, ꯉꯥ ꯂꯩꯒꯦ, ꯑꯩꯅ ꯌꯣꯜꯂꯣꯏ ꯆꯥꯅꯕꯅꯤ ꯍꯥꯏꯔꯒ ꯈꯥꯏꯒꯦ ꯇꯧꯁꯤꯜꯂꯛꯄ, ꯑꯗꯨꯗ ꯆꯠꯂꯣꯅ ꯇꯥꯟꯈ꯭ꯔꯕꯅꯤ꯫ ꯃꯣꯅꯥ ꯅꯣꯛꯂꯒ, ꯅꯪ ꯍꯧꯅꯕꯤꯗꯨ ꯇꯧꯔꯤꯔꯣ? ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯇꯧꯖꯔꯤ ꯁꯥꯏꯗꯣ ꯌꯥꯝ ꯄꯛꯇꯕ꯫ ꯏꯕꯦꯝꯃ, ꯑꯁ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯁꯦ ꯅꯪꯅ ꯐꯖꯩ ꯍꯥꯏꯕ ꯃꯤ ꯑꯃꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤꯌꯦ꯫ ꯁꯩꯇꯅ ꯁꯥꯈꯤ, ꯐꯅ ꯐꯖꯕ ꯃꯤꯗꯣ ꯅꯪꯅ ꯊꯤ ꯍꯦꯛꯇ ꯍꯥꯏ꯫ ꯅꯪꯒꯤ ꯃꯤꯠꯁꯤꯕꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯕ ꯈꯪꯗꯦꯗ꯫ ꯆꯤꯟ ꯍꯩꯕ ꯑꯗꯨꯃꯥꯏꯅꯅꯦ ꯈꯨꯠꯁꯨ ꯍꯩꯌꯨ, ꯋꯥꯁꯨ ꯉꯥꯡꯉꯨ, ꯉꯥꯗꯨꯁꯨ ꯐꯥꯎ꯫ ꯀꯨꯏꯅ ꯂꯩꯔꯨꯁꯦ, ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯅꯦ ꯅꯥꯔꯒ ꯑꯃꯨꯛ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ꯫ ꯑꯔꯣꯏꯕꯩ ꯋꯥꯍꯩꯗꯨꯗ ꯍꯦꯛꯇ ꯇꯥꯔꯛꯅꯤꯁꯦ ꯈꯪꯉꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥꯇꯣꯟ, ꯏꯟꯁꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯣꯜꯂꯛꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯁꯤ꯫ ꯑꯅꯤꯗꯣ ꯏꯟ ꯉꯥꯏꯍꯥꯛ ꯁꯣꯟꯕꯗꯨꯗ ꯉꯥ ꯐꯅꯌꯥꯝ ꯂꯛꯏ꯫ ꯇꯨꯡꯒꯣꯟꯗꯣ ꯄꯤꯛꯆꯔꯁꯨ ꯉꯥ ꯐꯅꯌꯥꯝ ꯆꯜꯂꯤ꯫ ꯑꯅꯤꯃꯛꯀꯤ ꯇꯨꯡꯒꯣꯟꯗꯣ ꯇꯪꯈꯥꯏ ꯆꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯥ ꯐꯥꯕ ꯀꯥꯡꯕꯨ ꯈꯔ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫
Hangin yauroktabasingduna makhoi anigi hangendo waihori. Harau harau pithoklamaga anido soroki mataida wari sa saduna chatli. Monana thazadana yam phabai wani. Aidi lakhongo ibasidane tit toraga tokhidra khaloini. Nong tabagi ising inaw tabase ngayam lakpani. Aidi nga se phatsana yaithoklaga city da tamochogi manakta thilladoini. Nga ga chadaba kuiramani. Adani hina charamdoini da. Akhoi sidai farakpa nga singse city chatpa misingna puraga ada yolini. Nangdi city da lairamani na khangini. Ngaiko nangna lairamado kayam kuinano. Kuideda 12 thaba kumdo adu khaktani. Paikha loiranga baba naraktana yumda dum halaiduni. Aidi city siam lainingi. Ado nungaibro laisa. Lamna nungaiba lippa natena. Mimigi wakhalna lairiduni. City na fana nungairaso lainingdraba adum nungairoi. Ado lainingadi nungaini. Handak tamochongi nga thinba chatpado ibani chatluse. Paisa laite torokano aina loina singeba aigi marup yawbado mathang thada fangani. Aisu marupto phangmuga chatoini. Duk sanaba pochai su lairakse. Nga khara pha tharoi khara khun. Sinadi oiba yaba nate. Ibani duk sase. Candle su saningi. Adubu mechindo yam tangi laiba ngamoi. Aduna sabkumba dokumboina sase. Laisa tapna. Paisa bu fangni hairadi yarida. Nawbane school kakibase. Wayam sangi. Boy ko longphok lainade. Adubu setpa chaba haiba madi laibanina mayam se thongnabo nabada tabani. Yarse amu petharana. Akhoi myam changna khotnara loiri. Khwangda tungon amamam yalaga phane korap setuna lambi nakana chatliba nupido ubada. Tungna lakma gari do speed tap tharai. Nong ka hina mangbana namita drabaso mamsilakni. Laisa ubada tungda famlam mairabado masa sating thorak laga yingli. Mamangda famba ni dudi nasaina laizoi ni khangbana speed to tap tharak pani. Mairabagi matau khangbana Robert Garindo thawgum thawdagum tawri. Liwasu window to tingtharaga nakanda chatliba nupi ani duda onsilai. Tarzan gi machanupi nga kita laizagedana. Monana yende mana makokta kuppaduda thawaina onsilanga hairakpani. Nupidudi I kare chatlambadagi liyoda satlaisilai. Is aibu Tarzan gi machanupi kaina. Nangdu usitira nasaktuga pisumgado matat ka ine. Liyo noklaga. Kaino he achumba hairadi mi siam sawedo chumjani. Sauno achumba haibane. Namai do kainingradine yam thusakro salo. Liona Kainu Liza namana bisina mai thugai ga harabo tumi laisibo kanbira roidro. Mona ngakna laisa da onsilai. Sigi bet on baloi hogdama madba nupasiga nandi kamai khanarami ba. Laisa tapna homda leiba mini. Leo hoida onsilaga. Dayako kai chatloino homda gira. Robert manungda noklaga. Dayakui Leo sunoi adubu madi laisa hoidagi mai lai thorokte. Hoini homdagi yum hallagena thorokpani. Nangdi homdaga amta laktra malene. Nan thengnabadagi ukidre. Laida thengnadabani. Si hairaga mamaido haife lai thorai. Gari mamningda famli mamairabana mabu yinglam obada laisa mamaido sat amung lai thoi. Mairabagi mitingdo achamba miting natabana michanaba ngamdabani. Leona nga se akhoi su sage kita laijakhige yolaroidro. Monana aigidi yoloi mangon hayo. Leona ai su laiza haijaba Tarzan gi machanupina phawa nga di saningdi. Mona sauna nang ngasi miyam stabrabune namai do sing mai kai ni se. Leona nabung Tarzan kauraga phuan ge hairo. Tamo kai na laubada nabung do khong uriga yalaga pairakke haini ne. Kari nupa no nangbo yam lemdi. Hai nupa isidi lemoi dongni. Arim basing sini thamoi khutum suraga khangnei se.
ꯂꯦꯝꯗꯕ ꯑꯩꯈꯣꯏꯁꯤꯅ ꯅꯨꯄꯥ ꯑꯁꯦꯡꯕꯅꯤ ꯑꯔꯦꯝꯕꯁꯤꯡꯁꯤꯅ ꯍꯣꯃꯣ ꯉꯥꯛꯇꯅꯤ ꯔꯣꯕꯥꯔꯠ ꯇꯞꯅ ꯈꯗꯥꯡ ꯐꯪꯁꯟ ꯍꯧꯈ꯭ꯔꯦ ꯔꯣꯕꯥꯔꯠꯇꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯃꯩꯔꯥꯕꯗꯤ ꯂꯤꯌꯣꯒ ꯋꯥꯊꯤ ꯆꯪꯗꯦ ꯂꯥꯏꯁꯇꯕꯨ ꯌꯦꯡꯂꯤ ꯌꯦꯡꯂꯣꯏ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯕ꯭ꯔꯥꯎꯟꯒ ꯕ꯭ꯂꯦꯛꯀ ꯂꯩ ꯃꯌꯦꯛꯇ ꯂꯥꯡꯕ ꯐꯨꯔꯤꯠ ꯑꯔꯥꯡꯕ ꯈꯨꯗꯥꯡ ꯄꯣꯡꯕꯤ ꯃꯇꯦꯛꯇꯨꯃ ꯂꯤꯠꯂꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ ꯀꯣꯛꯇꯁꯨ ꯐꯤ ꯃꯇꯦꯛ ꯑꯃꯨꯕꯅ ꯍꯥꯏꯐꯦꯠ ꯌꯦꯠꯂꯤ ꯁꯝꯂꯥꯡꯗꯨꯗꯤ ꯑꯗꯨꯃꯛ ꯆꯣꯏꯅ ꯊꯥꯗꯔꯤ ꯃꯣꯅꯥꯒꯤ ꯃꯅꯥ ꯑꯣꯏꯔꯞ ꯂꯦꯞꯂꯤꯕꯗꯣ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯦ ꯌꯦꯡꯂꯤ ꯃꯣꯅꯥꯒ ꯃꯔꯩ ꯌꯦꯠꯅꯕ ꯄꯦꯜꯂꯛꯇꯨꯅ ꯂꯤꯌꯣꯗꯣ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯂꯥꯏꯖꯥ ꯅꯪꯒꯤ ꯉꯥꯁꯤ ꯌꯣꯜꯂꯗꯣꯏꯔꯣ ꯅꯊꯟ ꯆꯥꯕꯗꯤ ꯅꯣꯏꯁꯨ ꯐꯠꯇꯦꯀꯣ ꯂꯥꯏꯖꯅ ꯃꯥꯒꯤꯗꯤ ꯌꯣꯜꯂꯣꯏꯌꯦ ꯑꯩꯒꯤꯁꯤꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯅꯪꯒꯤꯗꯣ ꯀꯌꯥꯝ ꯌꯥꯝꯒꯦ ꯌꯦꯡꯒꯦ ꯂꯥꯏꯖ ꯃꯥꯒꯤ ꯇꯨꯡꯒꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯤꯌꯣꯗ ꯍꯥꯏꯐꯦꯠ ꯊꯥꯡꯖꯤꯜꯂꯒ ꯎꯠꯂꯤ ꯂꯤꯌꯣ ꯅꯣꯛꯂꯒ ꯅꯨꯡꯇꯤꯒꯤ ꯎꯁꯣꯞ ꯍꯧꯕ ꯏꯃꯨꯡꯗꯨꯗ ꯁꯤ ꯄꯨꯁꯤꯜꯂꯨꯔꯗꯤ ꯅꯣꯛꯑꯅꯤ ꯑꯗꯨꯕꯨ ꯍꯣꯃꯣꯅ ꯃꯤꯁꯧ ꯆꯪꯈꯤꯕꯗꯣ ꯊꯣꯛꯅꯕꯅꯤꯅ ꯌꯥꯔꯅꯤ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯃꯩꯔꯥꯕ ꯁꯥꯎꯅ ꯂꯤꯌꯣꯒꯤ ꯁꯤꯠꯇꯨꯗ ꯃꯅꯤꯡꯗꯒꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯏ ꯂꯤꯌꯣꯗꯣ ꯈꯪꯁꯤꯟꯅꯗꯦ ꯂꯥꯏꯖꯣꯏꯁꯨ ꯂꯤꯌꯣꯅ ꯉꯥꯡꯂꯤꯗꯣ ꯚꯥꯞ ꯇꯥꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ ꯀꯣꯟꯅꯅꯤ ꯍꯥꯏꯔꯣ ꯀꯣꯟꯅꯔꯣꯏ ꯍꯥꯏꯔꯣ ꯀꯣꯟꯅꯅꯤ ꯂꯣꯏ ꯂꯧꯔꯒꯦ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯔꯣ ꯂꯥꯏꯖꯅ ꯅꯣꯡꯂꯛꯁꯤꯗ ꯋꯥꯅ ꯐꯖꯕ ꯉꯥꯁꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯐ꯭ꯔꯤꯗ ꯄꯤꯗꯣꯏꯕ 20% ꯗꯤꯁꯀꯥꯎꯟ ꯇꯧꯕꯤꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯔꯣꯏ 10 ꯈꯛ ꯇꯧꯔꯅꯤ ꯂꯤꯌꯣ ꯅꯣꯛꯂꯒ ꯑꯣ ꯆꯤꯟ ꯌꯥꯎꯔꯨꯗꯅꯅꯦ 10% ꯈꯛ ꯀꯛꯈ꯭ꯔꯕ ꯂꯥꯏꯕꯛꯁꯤ ꯊꯤꯈ꯭ꯔꯦꯅ ꯑꯗꯣ ꯀꯌꯥꯅꯣ ꯍꯥꯏꯔꯣ 100 ꯄꯤꯔꯛꯑꯣ 100 ꯍꯣꯏ ꯉꯥꯗꯣ ꯌꯣꯝꯁꯤꯜꯂꯛꯑꯣ ꯑꯗꯨꯅ ꯍꯦꯟꯅ ꯂꯩꯖꯈꯤꯗ꯭ꯔꯦ ꯉꯥ ꯌꯣꯜꯂꯒ ꯉꯥ ꯍꯥꯞꯅꯕ ꯄꯣꯠꯁꯨ ꯂꯩꯇꯕ ꯑꯩꯗꯤ ꯉꯥ ꯐꯥꯕ ꯊꯣꯔꯛꯄꯅꯤ ꯌꯣꯟꯕ ꯊꯣꯛꯂꯛꯄꯁꯨ ꯅꯠꯇꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯌꯥꯅꯨꯡꯁꯤꯗ ꯈꯔ ꯍꯩꯖꯤꯜꯂꯛꯎ ꯎꯝꯃꯒ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯑꯃꯨꯛ ꯊꯣꯡꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯑꯣꯊꯣꯛꯑꯒꯅꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯕ ꯃꯅꯥ ꯑꯣꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯃꯆꯤꯟꯅ ꯁꯣꯜꯂꯤ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯃꯊꯧ ꯌꯥꯝ ꯆꯥꯗꯤꯌꯦ ꯂꯤꯌꯣꯅ ꯑꯩ ꯇꯥꯏꯀꯣ ꯃꯅꯥ ꯇꯞꯅ ꯌꯦꯟꯒꯤ ꯃꯅꯥꯁꯨ ꯄꯥꯜꯂꯤ ꯑꯗꯨꯁꯨ ꯇꯥꯏ ꯌꯥꯔꯦ ꯅꯪ ꯃꯉꯥꯏꯔꯦ ꯈꯪꯕ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯂꯥꯏꯖ ꯃꯅꯥꯒꯤ ꯃꯀꯣꯛꯇꯒꯤ ꯌꯦꯟꯗꯦꯝ ꯃꯅꯥꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯅꯥꯁꯨ ꯉꯥꯡꯗ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯉꯥꯁꯦ ꯁꯤꯗ ꯍꯥꯞꯄꯒꯤ ꯅꯪꯒꯤꯗꯣ ꯌꯥꯝ ꯄꯥꯛꯏ ꯂꯣꯏ ꯆꯟꯅꯤ ꯑꯗꯨꯗ ꯍꯥꯞꯄꯅ ꯐꯔꯦ ꯃꯣꯅꯥꯅ ꯄꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯅ ꯂꯧꯊꯣꯛꯂꯒ ꯌꯦꯟꯗꯦꯝ ꯃꯅꯥꯗꯨ ꯃꯈꯥꯗ ꯊꯝꯃꯤ ꯇꯨꯡꯒꯣꯟꯗꯨ ꯂꯧꯔꯒ ꯉꯥꯁꯤꯡꯗꯨ ꯌꯦꯟꯗꯦꯝ ꯃꯅꯥꯗꯨꯗ ꯁꯠ ꯈꯤꯇꯣꯛꯏ ꯇꯨꯡꯒꯣꯟ ꯃꯅꯨꯡꯗ ꯉꯥ ꯑꯃꯐꯥꯎ ꯄꯛꯇꯅꯕ ꯃꯑꯣꯡꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯄꯣꯞ ꯄꯣꯞ ꯐꯨꯗꯨꯅ ꯂꯣꯏꯅ ꯇꯦꯡꯕ ꯃꯈꯩ ꯂꯧꯊꯣꯛꯂꯤ ꯌꯦꯟꯗꯦꯝ ꯃꯅꯥꯗꯨꯁꯨ ꯑꯔꯤꯕ ꯑꯣꯏꯕꯅ ꯊꯥ ꯊꯥ ꯂꯥꯎꯏ ꯄꯥꯛꯁꯨ ꯄꯥꯛꯏ ꯉꯥꯌꯥꯝꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯆꯜꯂꯤ ꯂꯥꯏꯖ ꯃꯇꯥꯏ ꯇꯞꯅ ꯌꯣꯝꯁꯤꯜꯂꯒ ꯌꯥꯝ ꯅꯥꯟꯅ ꯃꯌꯨꯝ ꯇꯥꯅ ꯁꯦꯝꯂꯒ ꯂꯤꯌꯣꯗ ꯄꯤꯔꯛꯏ ꯁꯦ ꯂꯤꯌꯣꯅ ꯅꯪꯁꯨꯕ ꯃꯤ ꯇꯥꯔꯖꯥꯟ ꯁꯥꯒꯤꯒꯤ ꯚꯥꯠ ꯉꯥꯛꯆꯔꯤꯕ ꯌꯦꯟꯗꯦꯝ ꯃꯅꯥꯁꯦ ꯉꯥ ꯍꯤ ꯌꯣꯝꯊꯣꯛꯄꯤꯔꯛꯏ ꯍꯣꯔꯦꯟ ꯃꯕꯨꯡꯅ ꯃꯁꯛ ꯈꯪꯗꯦꯅꯅꯦ ꯌꯨꯝꯗ ꯆꯪꯍꯟꯕꯤꯗ ꯇꯥꯔꯦ ꯂꯥꯏꯖꯗꯒꯤ ꯃꯌꯨꯝꯗꯨ ꯂꯧꯔꯒ ꯃꯅꯥꯗ ꯌꯦꯡꯉꯤ ꯂꯥꯏꯖ ꯅꯣꯛꯂꯛꯏ ꯃꯅꯥꯗꯤ ꯅꯣꯛꯇꯦ ꯃꯅꯥꯇꯣꯟꯒꯗꯨ ꯆꯞꯐꯨꯃꯨꯛ ꯂꯥꯎꯅ ꯂꯤꯌꯣꯗ ꯁꯥꯎꯅ ꯌꯦꯡꯂꯤ ꯂꯤꯌꯣꯁꯨ ꯅꯣꯛꯅ ꯕꯦꯛꯇꯒꯤ 50 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏꯖꯗ ꯄꯤꯔꯛꯏ ꯑꯆꯣꯏꯕ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦ ꯑꯩꯁꯨ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯂꯣꯏꯅ ꯂꯧꯔꯣ ꯍꯜꯂꯛꯑꯅꯣ ꯃꯅꯥ ꯇꯞꯅ ꯒꯞꯀꯗꯧꯏꯅꯦ ꯃꯁꯤꯒꯤ ꯕꯦꯠ ꯑꯣꯟꯕ ꯂꯣꯏꯍꯧꯗꯕ ꯃꯥꯟꯕ ꯅꯨꯄꯥꯁꯦ ꯂꯥꯏꯖꯅ ꯑꯩꯗꯤ ꯑꯩꯒꯤ ꯑꯇꯥꯕ ꯄꯩꯁꯥꯗꯣ ꯈꯛ ꯄꯥꯝꯃꯤ ꯌꯥꯔꯦ ꯃꯊꯪ ꯂꯥꯛꯄꯗ ꯂꯧꯔꯒꯦ ꯑꯆꯣꯏꯕ ꯄꯨꯔꯛꯑꯣ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏꯁꯨ ꯈꯪꯗꯅ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯠꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯔ ꯊꯧꯔꯒ ꯂꯨꯄꯥ 100 ꯍꯥꯠꯂꯗꯤ ꯅꯪꯁꯨ ꯌꯥꯝ ꯄꯛꯆꯩ ꯌꯥꯔꯦ ꯀꯣꯟꯅ ꯂꯧꯔꯒꯦ ꯌꯥꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯆꯣꯏꯕꯅ ꯍꯌꯦꯡ ꯅꯪꯅ ꯑꯣꯏꯅ ꯄꯤꯊꯣꯔꯣ ꯂꯥꯛꯑꯣ ꯄꯩꯁꯥꯗꯣ ꯑꯩꯒꯤ ꯅꯠꯇꯦꯀꯣ ꯃꯅꯤꯡꯗ ꯐꯝꯃꯤꯁꯤꯒꯤꯅꯤ ꯑꯆꯣꯏꯕ ꯍꯟꯕꯗꯨꯗꯤ ꯃꯄꯨꯗ ꯍꯜꯂꯣ ꯂꯥꯏꯖ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯃꯗꯨꯁꯨ ꯍꯥꯟꯅ ꯌꯦꯡꯂꯝꯕꯗ ꯃꯤꯠ ꯆꯥꯅꯩ ꯃꯩꯔꯥꯕ ꯃꯃꯥꯏꯗꯨ ꯁꯂꯩ ꯊꯣꯛꯈꯤ ꯃꯩꯔꯥꯕꯅ ꯔꯣꯕꯥꯔꯠ ꯒꯥꯔꯤ ꯊꯧꯔꯣ ꯍꯣꯏ ꯔꯣꯕꯥꯔꯠ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯏ
Leo sunupi aniduda noklaga makutto hairamli. Laiza makuna changwa chatpinu pairaga thauki mangari duna yenglaga lehori. Mona sauningna. Kaino mumangise. Migi koktu pa yendendo nangna ngayon thoga. Noglaksida aibo lephalaga manglai do kaigino. Laiza su gyan laktuna manado ansilai. Nokfe toromlaga makoktu kopi mafido lokthoknaga pakna tingthui. Aduga changsinuna managi makokta haifet khalaga maga punna khanminni. Yende myaungdrasu sumai tora luine. Manado noglai. Nokna lambi mataida fiduna makok singdo tuplaga wari sanaduna mayum maike panglakli. Ngaya kitum yum yawraduna menentra suda gari do khami. Mayra bagari dagi kumtharanga kada chumdrin ka khatkre. Leo ga Robert kadi nga yawbu mayum do pairaga chakhum changlai. Tanja chana boiso thabakra sinaramagi chakhum dalayrammi. Bakhoi khaktana sinjaba tongana thariba chak sabagi table chair singduda phamtharai. Boiso makhoi yana changsalai. Kaino mayumduna Leona Ngani kanado no piko atekpane hojil thongno haiko boy ngakna kaino torisiba nansu ngahing manam namaga lai ngasi su nga mayo pura lai natte mai mafia sing sibo ngala ron magi mafia ro adumai ga torodi yam phagi tai ko mafia ni leiramba ngala lon bo iram kai hare dine prithibi sin thung da viral oi chatkani Robert na nang na marwala ma tanja phang bada akhoi sida doida tongle chalo hai mai ra kaino puro abana loire boina hauradoni hek lakpaga mogi haunabise thaudabado minaina sauzaning basti kaida harani Leona leven manai ko wai yamang kana nasaktu ga haining maru chuk thoki me maladan hai mahira kainu puro amadu sune waramani magi kada mi tharaga awala panganu cho boina phani minai Leona Nawalo bide minai masel ngaktani boy ani duda paini englamlaga thokre ani dudi chokri amamamda famlaga wathi ngang na ori